Shorada khana sainabaki thawdok ta thangna yanbadagi miyoi taruk sokli Kakshing police station ki manung chanba sora kaithal manak ta khana sainabagi thawdok amara thangna yanbadagi masil mana ahum yona miyoi taru aso apanang hadi thawdok thokpa mandi police ki pangwa paw gi matung ina ngara numidang wena pung manga makhairum tarakpada khana sainabagi thawdok thokibane hadi thawdok adu soklaba miyoi sing adu re sora sing wang madagi mak mayum amar sai kungani panapokpa mk khamba loinana amar gi manaw nupa mk Akbar say kungatur amasum MK Asip say kungamarini Atopa nakalama gi asokpa singaduna sora mamang laikai di MD Anas Khan say kunganipan apokpa MD Boyay madi Anas Khan gi apokpa Iboyay say nifuga mga amasum sora awang laikai di MD Mustakim say kunni Ngarang thoki ba thawdo dugi mamang na khatna sen pagi thawdo laikre thawdo thokpam na police ki team sangsin duna irang adu lakshin khiyari Numit kharani asida security force na satharakpa operation na numit chamaga yankhai ga manga yauna atai khulai kya marum fokat pangamli kabir Manipur gi tampa ki tuan ba district singa security force na satakiba search operation da khulai kya fort kraba matungda singi district singa su operation sataduna khulai kya fokat pangamkhri ngasi Manipur police headquarter pangthokpa pawmi singa unaba amana Manipur police ki IGP intelligence kabib na phungdokhibada haukiba numit kharani asida Manipur police Assam Rifles Army amadi CAPF ki apunba kangbuna AK series nipan insas ani SLR ama telescope loinan sniper ama M4 rifle 303 ani carbine mari 12 bore rifle taraga mari 9mm pistol nipan 22 rifle ama grenade launcher ani single barrel rifle manga SBBL manga ball action rifle manga single barrel ball action rifle ama manly mat pistol taraga mari shotgun ama lethot mari single bore kunga mathoi Mozio loaded rifle ahom pompi kuntraga mathoi double barrel gun nipan single barrel gun taraga humdoi puna nongmai samaga taraga manga madi IED kuntraga mapan hand grenade taraga humdoi amasum assorted ammunition lisingamaga satruk binocular mari communication set taraga manga telescope ama fuat pangam kheri mana makhata na permission fungdo kibada security force na tuan intelligence ki power yumpham oiduna operation sathatuna khulai su fuatli masi miyoibi ki punsi mandi lantum ngaksiena ba madi ingta pa Manipur ama ohenna bani ama security force na lokal lagdiba khongthang asida miyamna sumating pangbiwai ki Ranjit ki layeng the Asian Hospital ki doctor amadi atai staff sing ki maikedi ki award pa matalekidi robot Moirang them Ranjit ki layeng the hospital amadi masigi doctor amadi atai staff sing ki maikedi ki award pa matalekidi haina Asian Hospital ki assistant general manager wangkhairakpam robot na phongtorakli Haribu apam sinasi hospital sita pangtoki pa pawgi mipam amada robot na phongtokibani mangna makhata na pawmi sing da phongtokibadi tha siki kunga mari da lambi ki khudong thiba ma thokibadi hospital sita numidang pung 12 duwaida pukhalakibani mak pukhalakpa matamda mangonda alcohol gi influence leki tungda test mayam ama toraba matungna ma ki instantancy hore khangmadi gi tang kunga manga operation tawdringai da mangonda leigida ba khudong thiba mayam adu imungmunu gi miyoshin khanki loinana July kunga manga da Ranjit ki phibam hasilaktabadi gi kanmangamdana lekitabani mak lekitabadi imungmunu gi awaba da hospital sida saru yari adu bihirama siga mari lendana kanagum amatana hospital sigi mingcha thiba yaba thongli tawbiganu haina su roban appeal torakli Kuki Meetei Loumi sing nakal2 suminare Kangluki rang asina maram oiraga hokibasai anirongi matamasida sing amasum tampaki district singa taina mafam singda maitei amasum Kuki furup anigi miyoi singna lau sungu tawba yadana lakibado security gi henba force sing deploy tawkibadagi haujik kanglup anigi miyoi singna nakal2 lau suminaba hore Bisnupur district ki high canal sai humpurum surba Loumi ama Kuki militant singna nomai kapsinduna attack torakraba matung high canal gi mathakta haujik asi CRPF ki henba force sing deploy tawba hore Masina maram oiraga kanglup anigi miyoi sing lau panaba hore Kuki lalauba sing kiwedigi masak maming takhokidaba haujik thokliba kangluki irang asina makoida khamthin awab menare adup irang asi tamna hantarakle masina maram oiraga makoi laupam singda sangduna hingnabagi damak lau singu tawba hore hanadagi hauna khul thangnan leiba maitei kunjasina su ningthina khangna pangaktani maitei singna aikoid etek torakloi habigi thajabale adubo mitop singna torakadra habigi akhibdele laupam singda kanglup animaki miyoi sing maning tamna lau singu tawba yanaba security protection mathokta haiki Naga area da Kuki sangba thingbagi khongjang numit 10 ni sukri
Fudil Naga Coordination Committee MNCC na Naga area da kuki sangba thingbagi sangsilakpa khongjang asi numit tarani sukri amaromda khongjang asigi matang lainga ki maikei gi kari kumbu wapma mata kangtoktan leiri Naga gi lamda kuki singna German Tiger Road sembagi thabak sa tharakpa yaning da pagurunana Naga area da kuki su guru gi game sing thambagi mayokta madi Naga area da kuki na popi pambi thabagi mayokta Naga area da kuki sangba thingbagi khongjang asi Foothill Naga Coordination Committee MNCC na tha sigi taragani pangi hinungya de gi matam kaktana sanction bahar ki bane khongjang asi bu sawatuna Naga community gi miyoisina kangpokpi district ki makhan yauna tuamba strategic point kya da lambi thingbi khongjang sangsilapani lambi thingbi ki khongjang asi Tongjai Maril Olkasa Road Dolang Siru Tupul dagi None Road Tupul None Junction amasum None District ki Longsai Khopum Road su thingbi khongjang sangsilibani maraksida Foothill Naga Coordination Committee FNCC na thadorak pachirol amada committee asina Naga gi ipai puna thambiram balam protect amadi identity protect taunaba taliba demand simadi leinaba authority na tasin khangsin na makhatana laithoklabadi hena akan khongjang kangsilagani hari FNCC ki secretary B Robin Kabuina thadorak pachirol sina hai Naga area ra koki su group ki leiriba game laukthoknaba German Tiger Road sembagi thabak Naga area ra pekhatana demand tawduna sangsilapa khongjang asi numit 10 ni sukraba su lengana tumina laisinba lebak thibani Makhatana akan khongjang sangsilakpada pamdaba thawdok sing thoklabadi madugi daita mari leinaba authority na pukadabna hari shanti oiba mongna sangsiliba bangi khongjang asi Naga gi ipai puna thambiram balam identity amadi security protect tawnabani sangsiliba khongjang asi Manipur ladiba Naga organization singna mapung phana sakoli hainasu sirolasina makhatarakli PLA amasum Ulfa I gi KM the Indian Army na satakibe attack adu thermobaric weapon sing sijanaki RPF tha sigi taragom du Indian Army na PLA amasum Ulfa I gi KM sing satakibe attack adu yamna controversial oidiba thermobaric weapon sing sijanaki haina Revolutionary People's Front RPF na phongdorakli RPF ki deputy publicity secretary Robin Khumana thadorak pat chirol manahai tha sigi taragom du Indian Army na PLA amasum United Liberation Front of Assam Independence Ulfa I gi KM singda drone bombing satakibadu gi drone amadi Poland saba warmate haibadi controversial oiriba thermobaric bomb a vacuum bomb ni haiba khamamli haiba drone asi Poland leba private defense company WB Electronics SA WB group na manufacture tawni haiba warmate as kilometer kuntra phawba sana paiba ngame haiba warmate as unit amada US dollar lising kuntra ram noi haiba bomb asi year pakhayanuna kem sing mai thabane hari haujik phawba warmate asi Georgia India Libya Poland Ukraine seasonary ado United Arab Emirates Japan sum South Korea da hauju warmate asi test tawgi thabak sa thabak loinana order tawnari amasum bayu aerospace review jun taraga mapan English ngani ka kungani thogi matung inna kumja English ngani ka kungani thodi India na warmate asi leiboki Indian Army na Ladakh region ki Kashmir amasum China ka tainawa mountain area testing tokre hari sirolosina makha taraduna PLA gi camp singdagi kumja English ngani ka kungani thoida type 3 warmate ki attack akai manga phangmang ki masum hairiba sayi dumaktada Poland gi India na warmate asi laikibani hairiba warmate asimak handak India Army sataki ba operation sindur sijanaki tha sigi taragom doide PLA masum Ulfa I gi KM sing the drone bombing tawkiba thawdo adu Indian Army senadi haiba wapam chief minister kharana su wapam adu bu sakotki masimangna Arunachal Pradesh Assam Manipur masum Nagaland gi chief minister sing asi center gi tanthai yengduna jagoi saba pape ni haiba takli hen sirol sina phongdorakli sirol sina makha taradun hai India na Asia gi miyam marak to oina punsin bagai bisi pamdi maram sina Asia gi miyam ethnic amadi dharma gi mingda tokai ta hanana ba thorang kya lokhatuna lakli India na Asia gi lam khakta bu masi gi resource gengduna mi hawone lamda masung gi miyam bu nungsi banati masi magna PLA masum Ulfa I gi matak July 13 doi sataki be attack adu makoina nati hairi banana su sirol sina makha tarakli du ko tendang nasum na miyam na thamjage haujikoi nandi miyam pau su matang solution jarage masum khata bano update miyam punang aminasi